Engine number amasung chassis number Chap Mannaba Gari ising taragama ka chanipani phumapan North East Statesingda Thengnare chassis number amasung engine number Mannaba Gari lising taraga taruk lom awang nong pok Statesingi tongan mafam singda register toromba Thengnare haina Controller and Auditor General CAG gi report na phongdokli CAG gi report na hai Manipur yauna awang nong pok tongan ba Statesingda bahan database ki record check tawbuda chassis amasung engine number Chap Mannaba Gari lising taraga manga janipan nifuga mapan tongan ba Statesingda register toromba thengnaki hai riba gari sing adugi manungda gari lising taraga ni thoi chamaga taraga ni thoi di no objection certificate yaudana Assam da register toromba thengnaki India ki oina gari khudimak masagi top pa registration number laigedabani gari gumba miyai amana laifam hongba tarabadi Miyoi aduna leiramliba state aduda tawba registration cancel tawruga nongna laigadawriba state aduda register tawgadabani district transport office singda transport vehicle permit pibada soiba kaya marum thengnaraki kumja lising ani taraga mapandagi lising ani kunga mari phawbada gari lising taraga mapanga chahunga humfu mapan register tarukpagi manungda permit lising taraga tarku chamaga mangat piramba thengnaki School bus sing the piba contract carriers permit ki matang da su asoiba kya marum leramba thengnaki contract carriers permit pairaba gari sing atong mallaurga mapam amadagi atopa mapam amada chenbagi mahutta punna waiba yai Assam gi oina district Nepal da school bus sing da educational institution bus permit pibagi mahutta contract carriers permit oina piramba thengnaki mathau taba fitness test na singba amata tawdana permit pirambani hairi Report asina makatana hai awang nongpoki state karada lengaki transport department na chalaiba gari masingdagi lanai miyoi singna chalaiba gari na masingka henap yamkhalakpa thengnare commercial vehicle lak amaga dasmik kunga mapan gi manungda lising kunga mapan changma ga humfuna motor vehicle tax thidaba maramna kumja lising ani kunga mari gi march pawbada lupa crore humfuma toi dasmik kunga nipan gi tax tole Kapnaba district nipanda gari lak amaga dasmi yakhai mathoi dagi motor vehicle tax khomgatabana lenga ke sangau da karakadaba lupa crore ahumga dasmik humpudra mapan arembada manghale hairi maitei nupi loba paiti ama Imphal da mama khurumba lakhre kuki amasung maitei gi marakta thokiba kanglukpi irangna nahan makhai changthok changsin janarudraba tungda maitei na Imphal asi Kangluk khudimaki open oire haina lakthoki bangi matung inna maitai nupi loba paiti ama ngasi numijung matungda mahakki family ga loinana nupi gi mama khurumba lakhre paite nupa adugi maming Anthony Naulok chahini fukawi mahak Churchanpur gi Thalon assembly constituency dagini social activist oina matam kya gi mamang dagi thabak torakpani mahak ki loina bi adugi mingna Okram Jaya kawi macha ama leire Mahak singjamai singa makhai yanglem lekai dagini makhoi nahan makhai Delhi da leirubani Manipur lainga na khudong thiba amata tholoi haina phongdorakpa amasung maitai singna Imphal da lakpa karimata akiba pungai leite hairakpa matung inna mahak ki loina bagi mama khurum jabaga loinana thaujal haunaba airport tagi lakpani mahak numin ini humni Imphal da leikhigani lengak ta chuwari sanakhigani hairi mathang chahi da none da rel lambi yorkani lising ani kungani panda Imphal york lagani hairi Kumja lising ani kungani pandagi Manipur gi konung Imphal so India gi railway map ta yaurgani hiram asiga mari leinana North East Frontier Railway na ambi sembagi thabak phongjinjang na paikhatli North East Railway gi chief administrative officer construction Vivek Sangsena na phokdong khibagi matung inna kumja lising ani kungani pandadi jiribamdagi Imphal fawba rail lambi sembagi thabak mapung pharan loisinduna Imphal so India gi railway map ta yohon bangam lagani Imphal yongna rail lambi sembagi thabakan na paikhatpaga loinana pandam phangna bhon ari jiribamdagi Imphal fawba rail lambi sembal loirabadi Manipur gi miyamna chatok chasin tawba amasung state asida pochai pusilakpada chawna khudong chahanbaga loinana senmelonda su phagat anbangam lagani Haujik makki oina Manipur da rail lambi sembagi thabak asi None district ki khongsang phawba mapung pharna loisille chahi asigi April natraga May tha phawgi manungda khongsang dagi awang khul phawba rail lambi sembagi thabak loisanaba pandam thamli haina phongdokhi panba yabadi baibari Sairam rail project mapung pharna loisan khibaga loinana Aizol dagi train service tawba hokrabani Kilometer Chamakatara 10.4 sangba jiribamdagi Imphal fawbagi rail lambi sembagi thabaksu athuba matamda loisanaba pandam thamli
Project asi packet pada changba apun basan pam lupa crore lising taraga mariga chahumga kunga nithoi ni rail lambi asigi paringda taren yangkhai ga nithoi major bridge taraga mathoi amasung minor bridge chamaga kunma pallai kilometer yangkhai manga dasmik kunthra truk sangba jiribamdagi khongsang phawbagi sarukta train service tawba hawkhibaga loinana zahi asigi march tha phawbada khongsangdagi awangkhul phawba rail lambi sembal losengadori kilometer mapan dasmik taragamang sangba awangkhul dagi none phawba amasung kumja lising ani kungani pan ni marstana kilometer kuntra tre dasmik ani sangba none dagi imphal phawba rail lambi sembal losena pandam thamli rail lambi asi sembal loselabadi state as da pothok polom kaya tongan ba state singda pothok posin tawba khudong chahalagani tourism sector chakhal hanbagalana state ki semmil on su fagal alagani Sing lambi oiba maramna rail lambi asi samgat sagat pagi thabak paibada North East Frontier Railway na dongsa da pamayok na duna lakhi CM Khemchan diligidamang Imphal thadokre MLA bungjagin balte laikhidabagi awaba phongdokre Thanlon Assembly Constituency ki MLA bungjagin balte laikhidre haina rubatungda mihul lairi amuk haina rakpadagi lengak ki oiba thabak thorom sing makha chathaba oina Chief Minister Khemchan diligidamang Imphal thadokre Mahagna Imphal thadok lamdaida MLA asi laikhidre haiba confirm tarpadagi awaba phongbagi message amazu thadorkre pau asina makhatana hai Chief Minister Y Khemchan mahak ki secretary amasung atopo official amaga makhoi ahum ngasi nungtil pung ahum tabada Imphal thadoki handak ki Chief Minister gi khongchet asi khwaidagi thabak yamba oigadori Union Home Minister Amdi Chaha unabada natna Atai Minister mayam amasum hakna mathang unagadori basing adugi manungda Defense Minister Rajnath Singh Union Transport and Highways Minister Nitin Gadkari BJP gi National President Nitin Nabin amadi atai functionary kya su khongchat asida unagani mahak tha sigi kunga humdoida Imphal da halakpa yai mahakna hek halakpaga lengak chokthokani hairi amaromda CM na thadorokpa awaba phongbagi serol amada hairi bana Laikhidraba MLA balte miyamgi mihut ama oibata natana ponsi chuppa Manipur chakhol hanaba thorang kya lakhatna lakhibal singbani mahakna choktha banaidana miyoi kya gi punsida ahongba purakna bahona dun lakhi mahak kumbal singba ama laikhidaba haibasi imung manung amasung Thalon Assembly Constituency khang natana Manipur pumbagi achoba mangjaba amani pukchen sengba amasung miyamgi yaifana bata khanba lusingba ama mangjare hairi US na India da thamba tarif jada taraga nipan dagi tarada hanthakre United States ki Supreme Court na pikhiba oil amagi matung tarakpada US President Donald Trump na India da thamlamba tarif ki chang jada taraga nipan oirambada ki jada tarada hanthan khre February 13 dagi anoba tarif asi chatnaba horgani International Emergency Economic and Force Act ki matung ina President na tarif thambang amde haina Supreme Court na oil pikraba matungda anauba thorang asi lokhalakpani Universal tarif oina malemgi lebak punamakta thamliba tarif ki chang jada tarada ohelagani haina President Donald Trump na lauthokhi Trump na ngasi proclamation ama khoek pikhiba loinana malemgi tongan balebak singa lalon itiki matangda leinari bamari hagat annabagi thorang ama lokhachi Trade Act lising amaga chamapan humpudra marigi section chamaga kungani thoigi makhada Trump na nauba thorang asi lokthorokpani Section chamaga kungan nithoigi matung ina US President na laibak amagi mathakta numit chamaga yangkhai ni phawba tada taraga mangagi changda temporary tarif thambangami numit taraga mangani henkraba matung dadi tarif adu makha tana chanaroi hairi